Manipur Police Amadi Central Security Force ki apunba khupuna Imphal West ki manung channa leiba Phayeng Makha Leikai da pung mari chupna chathagibo operation aduda lona thingraba lalholup People Liberation Army PLA ki Lottuna Saramba kem ama Thugai Khare kem manung da thiba humba gi thabak chathaba da khutsu gulai ga loina na potlam kaya fagat pangam Khare Pagat pangam laba potlam sing adudi PLA gi official flag manga handmade rockets ani handmade pumpis mortar ani helmet ahum bulletproof plates nipan military pant tara nithoi military shirts taruk military t-shirts mapan military gi khumuk jura tara mathoi military pcaps ahum jungle cap ama military sweater ani blanket ama scarves ani civil jogging shirt ahum civil t-shirts ani civil pant ama fagat pangam ki fagat laba khutsu kulai ama di potlam sing asibu investigation chathanabagi damakta manak nakpa police station da sinakhre haina paw asina makha tari ahenba akupa marol gi damak description da hapchariba Manipur Articles website asibu changduna yingbiyu